ꯃꯌꯥꯝ ꯐꯤꯂꯝ ꯑꯃꯈꯛꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯝꯒꯦ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯦꯗꯤ ꯃꯦꯛꯕꯦꯠ ꯂꯦꯗꯤ ꯃꯦꯛꯕꯦꯠ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ 2016ꯗ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯐꯤꯂꯝ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯪꯈꯤꯕ IMDb ꯔꯦꯇꯤꯡꯅ 10ꯒꯤ ꯃꯅꯨꯡꯗ 6.8ꯅꯤ ꯍꯣꯔꯦꯟ ꯌꯧꯔꯛꯀꯗꯕ ꯀꯦꯔꯦꯛꯇꯔ ꯈꯔꯒꯤ ꯃꯃꯤꯡꯒ ꯍꯥꯏꯖꯔꯝꯒꯦ ꯑꯍꯥꯟꯕꯗ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯔꯣꯜ ꯂꯧꯔꯤꯕꯅ ꯄꯣꯜ ꯍꯤꯠꯂꯣꯟ ꯀꯦꯊꯔꯤꯟꯒꯤ ꯔꯣꯜ ꯂꯧꯔꯤꯕꯅ ꯐ꯭ꯂꯣꯔꯦꯟꯁ ꯄꯛ ꯁꯦꯕꯥꯁꯇꯤꯌꯥꯟꯒꯤ ꯔꯣꯜ ꯂꯧꯔꯤꯕꯅ ꯀꯣꯁꯃꯣ ꯖꯥꯔꯐꯤꯁ ꯑꯦꯅꯥꯒꯤ ꯔꯣꯜ ꯂꯧꯔꯤꯕꯅ ꯅꯣꯃꯤ ꯑꯦꯠꯀꯤ ꯑꯍꯥꯟꯕ ꯁꯤꯟꯁꯤꯗ ꯀꯦꯊꯔꯤꯟ ꯂꯨꯍꯣꯡꯂꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯑꯃꯗꯤ ꯑꯀꯣꯏꯕꯁꯤꯡ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯀꯦꯊꯔꯤꯟ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯅꯨꯄꯤ ꯑꯦꯅꯥ ꯀꯧꯕ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯄꯤꯗꯨꯅ ꯅꯪ ꯏꯪꯕ꯭ꯔꯥ ꯀꯦꯊꯔꯤꯟꯅ ꯏꯪꯗꯦ ꯑꯦꯅꯥꯅ ꯅꯪ ꯅꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯄ꯭ꯔꯥ ꯀꯦꯊꯔꯤꯟꯅ ꯄꯥꯈꯠꯇꯦ ꯀꯦꯊꯔꯤꯟ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯅꯕ ꯆꯪꯂꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯂꯦꯛꯖꯦꯟꯗꯔ ꯆꯪꯂꯛꯄ ꯎꯕ ꯃꯇꯝꯗ ꯍꯧꯒꯠꯂꯤ ꯑꯂꯦꯛꯖꯦꯟꯗꯔꯅ ꯅꯪ ꯃꯐꯝ ꯑꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯦꯊꯔꯤꯟꯅ ꯍꯣꯏ ꯑꯂꯦꯛꯖꯦꯟꯗꯔꯅ ꯅꯪ ꯏꯪꯕ꯭ꯔꯥ ꯀꯦꯊꯔꯤꯟꯅ ꯏꯪꯗꯦ ꯑꯂꯦꯛꯖꯦꯟꯗꯔꯅ ꯃꯁꯤꯒꯤ ꯌꯨꯝꯁꯤ ꯌꯥꯝꯅ ꯏꯪꯕꯅꯤ ꯀꯦꯊꯔꯤꯟꯅ ꯑꯩꯒꯤ ꯎꯟꯁꯥꯁꯤ ꯌꯥꯝꯅ ꯊꯥꯏ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯂꯦꯛꯖꯦꯟꯗꯔꯅ ꯅꯪ ꯌꯨꯝ ꯃꯁꯤꯗꯩꯁꯤꯗ ꯏꯀꯪ ꯊꯣꯛꯄ ꯑꯗꯨ ꯐꯪꯒꯅꯤ ꯃꯗꯨ ꯅꯪ ꯄꯥꯝꯂꯣꯏꯗꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯅꯪ ꯌꯨꯝ ꯃꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯊꯝꯒꯅꯤ ꯀꯦꯊꯔꯤꯟꯅ ꯑꯗꯣ ꯑꯩ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯇ ꯀꯔꯤꯁꯨ ꯁꯥꯎꯗꯦ ꯑꯂꯦꯛꯖꯦꯟꯗꯔꯅ ꯅꯪ ꯌꯨꯝ ꯃꯁꯤꯗꯩꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯅꯨꯡꯉꯥꯏꯒꯅꯤ ꯀꯦꯊꯔꯤꯟꯅ ꯑꯩ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯄꯥꯝꯃꯤ ꯑꯩ ꯃꯄꯥꯟꯗ ꯂꯩꯕ ꯄꯥꯝꯃꯤ ꯑꯂꯦꯛꯖꯦꯟꯗꯔꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯇꯥꯗꯅ ꯂꯧꯊꯣꯛꯎ ꯀꯦꯊꯔꯤꯟ ꯏꯉꯛ-ꯉꯛꯅ ꯇꯨꯃꯤꯟꯅ ꯂꯩ ꯑꯂꯦꯛꯖꯦꯟꯗꯔꯅ ꯃꯈꯥ ꯇꯥꯅ ꯅꯪꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯐꯤꯖꯣꯜꯗꯨ ꯂꯧꯊꯣꯛꯎ ꯀꯦꯊꯔꯤꯟ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯑꯂꯦꯛꯖꯦꯟꯗꯔꯅ ꯃꯩ ꯃꯨꯊꯠꯇꯨꯅ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜꯁꯨ ꯂꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯇꯨꯝꯈꯤ ꯅꯣꯡꯉꯥꯜꯂꯒ ꯀꯦꯊꯔꯤꯟ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯑꯦꯅꯥꯅ ꯀꯦꯊꯔꯤꯟꯒꯤ ꯁꯝꯗꯨ ꯀꯟꯅ ꯍꯥꯠꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯀꯦꯊꯔꯤꯟ ꯑꯃꯁꯨꯡ ꯑꯂꯦꯛꯖꯦꯟꯗꯔ ꯇꯨꯃꯤꯟꯅꯩ ꯑꯗꯨꯕꯨ ꯃꯇꯩ ꯃꯅꯥꯎ ꯇꯨꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯐꯪꯈꯤꯗꯦ ꯅꯣꯡꯉꯥꯜꯂꯒ ꯑꯦꯅꯥ ꯀꯦꯊꯔꯤꯟꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯗꯨꯅ ꯀꯦꯊꯔꯤꯟ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯝꯕꯗꯒꯤ ꯎꯏꯊꯈꯤ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯀꯦꯊꯔꯤꯟ ꯆꯥꯛ ꯆꯥꯐꯝꯗ ꯐꯝꯗꯨꯅ ꯎꯏꯔꯛꯏ ꯑꯗꯨꯒ ꯍꯧꯒꯠꯇꯨꯅ ꯃꯄꯥꯒ ꯃꯃꯥꯟꯅꯕꯒ ꯑꯂꯦꯛꯖꯦꯟꯗꯔꯒ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯀꯦꯊꯔꯤꯟꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯂꯛꯏ ꯀꯦꯊꯔꯤꯟꯒꯤ ꯃꯇꯨꯡꯗ ꯃꯄꯥ ꯊꯣꯛꯂꯛꯇꯨꯅ ꯅꯪ ꯌꯥꯝꯅ ꯋꯥꯔꯦ ꯊꯦꯡꯕꯁꯤꯅ ꯀꯦꯊꯔꯤꯟ ꯅꯪ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯕꯨ ꯉꯥꯏꯒꯗꯕꯅꯤ ꯀꯦꯊꯔꯤꯟꯅ ꯑꯩ ꯈꯔ ꯍꯦꯟꯅ ꯆꯣꯛꯊꯔꯦ ꯃꯄꯥꯅ ꯅꯪ ꯁꯣꯏꯗꯕꯤꯗ ꯃꯍꯥꯛꯄꯨ ꯉꯥꯏꯒꯗꯕꯅꯤ ꯀꯦꯊꯔꯤꯟꯅ ꯑꯩ ꯁꯣꯏꯗꯅ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤ ꯃꯄꯥꯅ ꯑꯦꯅꯥꯗ ꯃꯤꯁꯦꯁ ꯀꯦꯊꯔꯤꯟꯒ ꯐꯝꯃꯤꯟꯅꯧ ꯃꯍꯥꯛ ꯇꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨ ꯑꯦꯅꯥ ꯀꯦꯊꯔꯤꯟꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯀꯦꯊꯔꯤꯟꯅ ꯇꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯀꯦꯊꯔꯤꯟ ꯎꯏꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯦꯅꯥ ꯐꯨꯛ ꯍꯧꯒꯠꯂꯤ ꯀꯦꯊꯔꯤꯟꯅ ꯑꯩ ꯍꯧꯒꯠꯂꯦ ꯑꯩꯗ ꯌꯦꯡꯕ ꯇꯣꯛꯑꯣ ꯑꯦꯅꯥꯅ ꯑꯗꯣ ꯃꯤꯁꯇꯔ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ ꯍꯥꯏꯈꯤ ꯀꯦꯊꯔꯤꯟꯅ ꯑꯩ ꯈꯪꯉꯤ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ ꯀꯔꯤ ꯍꯥꯏꯈꯤ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛ ꯍꯧꯒꯠꯂꯦ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯑꯩꯗ ꯌꯦꯡꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗ ꯃꯤꯠ ꯆꯤꯡꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯅꯥ ꯀꯦꯊꯔꯤꯟꯗ ꯌꯦꯡꯗꯕꯤꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯑꯂꯦꯛꯖꯦꯟꯗꯔ ꯆꯪꯂꯛꯄꯗ ꯑꯦꯅꯥ ꯍꯧꯒꯠꯂꯤ ꯀꯦꯊꯔꯤꯟꯗꯤ ꯍꯧꯒꯠꯇꯦ ꯑꯂꯦꯛꯖꯦꯟꯗꯔꯅ ꯍꯧꯒꯠꯂꯣ ꯑꯃꯨꯛ ꯍꯥꯏꯕꯗ ꯍꯧꯒꯠꯇꯕꯗꯒꯤ ꯀꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯀꯦꯊꯔꯤꯟ ꯑꯂꯦꯛꯖꯦꯟꯗꯔꯗ ꯁꯥꯎꯔꯞ ꯌꯦꯡꯗꯨꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯑꯦꯅꯥ ꯊꯣꯛꯈꯤꯕꯗꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯀꯦꯊꯔꯤꯟ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯆꯪꯂꯛꯄꯗ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯂꯦꯛꯖꯦꯟꯗꯔꯅ ꯅꯣꯛꯐꯦꯠ ꯇꯧꯕꯗꯨ ꯇꯣꯛꯑꯣ ꯅꯪꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯐꯤꯖꯣꯜꯗꯨ ꯂꯧꯊꯣꯛꯎ ꯀꯦꯊꯔꯤꯟ ꯐꯠꯂꯥꯡ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯂꯦꯛꯖꯦꯟꯗꯔꯗ ꯌꯦꯡꯂꯛꯏ ꯑꯂꯦꯛꯖꯦꯟꯗꯔꯅ ꯐꯠꯂꯥꯡꯗ ꯃꯥꯏ ꯑꯗꯨ ꯑꯣꯟꯁꯜꯂꯣ ꯍꯥꯏꯕꯗꯒꯤ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯍꯥꯏꯐꯦꯠ ꯇꯥꯕꯗꯒꯤ ꯀꯦꯊꯔꯤꯟ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯃꯁꯇꯔꯕꯦꯁꯟ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯀꯦꯊꯔꯤꯟ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛ ꯐꯠꯂꯥꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯅꯣꯡꯉꯥꯜꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯃꯐꯝ ꯑꯃꯗ ꯆꯠꯈꯤ ꯀꯦꯊꯔꯤꯟꯅ ꯃꯀꯨꯕꯣꯛꯇ ꯑꯩꯒꯤ ꯅꯨꯄꯥꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕꯅꯣ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ ꯃꯍꯥꯛ ꯆꯠꯈꯤꯕꯅꯤ ꯀꯦꯊꯔꯤꯟꯅ ꯀꯗꯥꯏꯗ ꯀꯩꯗꯧꯕ ꯀꯔꯤꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯤꯕ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ ꯃꯗꯨ ꯅꯪꯅ ꯈꯪꯕꯒꯤ ꯀꯔꯤꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯀꯦꯊꯔꯤꯟꯅ ꯑꯗꯨ ꯑꯩ ꯏꯊꯟꯗ ꯈꯪꯕꯗꯤ ꯌꯥꯏ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ ꯑꯦꯝꯕꯜꯀꯣꯜꯗ ꯂꯩꯕ ꯕꯤꯜꯗꯤꯡ ꯑꯃꯗ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯑꯦ ꯃꯗꯨꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯤꯕꯅꯤ ꯀꯦꯊꯔꯤꯟꯅ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯍꯥꯏꯕ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ ꯍꯣꯏ ꯀꯦꯊꯔꯤꯟ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯑꯦ ꯉꯁꯤ ꯑꯌꯨꯛ ꯑꯩ ꯂꯟꯗꯟꯗ ꯑꯗꯨꯒꯤꯗꯃꯛꯇ ꯆꯠꯂꯒꯅꯤ ꯃꯤꯀꯨꯞ ꯈꯔ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯇꯧꯕ ꯌꯥꯒꯅꯤ ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯏꯅꯔꯖꯤꯗꯨ ꯑꯃꯨꯛ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯔ ꯇꯧꯕ ꯌꯥꯒꯅꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯆꯥꯡ ꯅꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯀꯦꯊꯔꯤꯟ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯀꯣꯏꯕꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯌꯦꯡꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯀꯦꯊꯔꯤꯟꯒꯤ ꯀꯥꯗ ꯑꯦꯅꯥ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯀꯦꯊꯔꯤꯟ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯒꯤ
ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯅꯥꯗꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯊꯛꯇ ꯌꯥꯟꯈꯠꯇꯨꯅ ꯅꯣꯛꯅꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯊꯔꯤꯟ ꯆꯪꯂꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯊꯕꯛ ꯁꯨꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ "ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯤ ꯃꯦꯝ"꯫ ꯀꯦꯊꯔꯤꯟꯅ "ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯔꯝꯕ ꯃꯇꯝꯗ ꯄꯣꯊꯥꯒꯗꯕꯅꯤ ꯍꯥꯏ"꯫ ꯅꯨꯄꯥ ꯑꯃꯅ "ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯕꯛ ꯁꯨꯕ ꯍꯧꯔꯒꯗꯕꯅꯤ"꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯁꯦꯕꯦꯁꯇꯤꯌꯥꯟ ꯀꯧꯕ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯅꯨꯄꯥ ꯑꯃꯅ "ꯑꯩꯈꯣꯏ ꯑꯣꯛꯁꯦ ꯑꯔꯨꯝꯕ ꯑꯣꯜꯂꯝꯕꯅꯤ ꯃꯦꯝ"꯫ ꯀꯦꯊꯔꯤꯟꯅ "ꯃꯍꯥꯛ ꯃꯈꯥꯗ ꯊꯥꯗꯧ, ꯑꯗꯨꯒ ꯐꯛꯂꯥꯡꯗ ꯃꯥꯏꯁꯤꯡꯗꯨ ꯑꯣꯟꯁꯜꯂꯨ" ꯍꯥꯏꯗꯨꯅ ꯑꯣꯟꯁꯜꯍꯜꯂꯤ꯫ ꯁꯦꯕꯦꯁꯇꯤꯌꯥꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯣꯟꯁꯜꯂꯤ꯫ ꯀꯦꯊꯔꯤꯟꯅ "ꯅꯣꯛꯐꯦꯠ ꯇꯧꯒꯅꯨ"꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯑꯦꯅꯥꯗꯨ ꯃꯈꯥꯗ ꯊꯥꯗꯩ, ꯑꯗꯨꯒ ꯑꯦꯅꯥꯗꯨ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯑꯃꯠꯇ ꯌꯥꯎꯗꯕꯤꯗ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯞꯇꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ "ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯩꯊꯣꯛꯄ ꯍꯧꯖꯤꯛꯐꯥꯎꯕ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯃꯦꯝ"꯫ ꯀꯦꯊꯔꯤꯟꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯃꯨꯟꯅ ꯁꯦꯕꯦꯁꯇꯤꯌꯥꯟꯗ ꯌꯦꯡꯗꯨꯅ "ꯑꯩ ꯀꯌꯥꯝ ꯂꯨꯝꯒꯅꯤ"꯫ ꯁꯦꯕꯦꯁꯇꯤꯌꯥꯟ ꯂꯩꯊꯣꯂꯛꯇꯨꯅ "ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯅ ꯅꯪꯁꯦ ꯀꯌꯥꯝ ꯂꯨꯝꯒꯦ ꯍꯥꯏꯅ ꯌꯦꯡꯕꯗꯨꯔꯥ"꯫ ꯀꯦꯊꯔꯤꯟꯅ "ꯑꯣꯏꯔꯝꯕ ꯌꯥꯏ"꯫ ꯁꯦꯕꯦꯁꯇꯤꯌꯥꯟ ꯇꯞꯅ ꯆꯪꯁꯜꯂꯛꯇꯨꯅ ꯀꯦꯊꯔꯤꯟꯗꯨ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯤ꯫ ꯀꯦꯊꯔꯤꯟ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯁꯦꯕꯦꯁꯇꯤꯌꯥꯟꯗꯨ ꯏꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯀꯦꯊꯔꯤꯟꯅ "ꯅꯣꯏꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯇꯝ ꯑꯃꯗꯤ ꯄꯩꯁꯥ ꯃꯥꯡꯍꯜꯂꯦ, ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯊꯕꯛ ꯁꯨꯗꯕꯤꯗ ꯀꯇꯨ ꯀꯔꯟ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ", ꯀꯦꯊꯔꯤꯟꯅ ꯁꯥꯎꯔꯞꯅ "ꯅꯈꯣꯏꯕꯨ ꯑꯩꯅ ꯌꯦꯡꯁꯤꯜꯂꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯀꯦꯊꯔꯤꯟ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯦꯅꯥ ꯊꯦꯡꯅꯩ꯫ ꯑꯦꯅꯥꯗ ꯀꯦꯊꯔꯤꯟꯅ "ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯉꯁꯥꯏ ꯅꯉꯣꯟꯗ ꯑꯣꯛ ꯍꯥꯏꯅ ꯀꯧꯈꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯨ"꯫ ꯑꯦꯅꯥꯅ "ꯁꯦꯕꯦꯁꯇꯤꯌꯥꯟ ꯀꯧꯏ ꯃꯦꯝ"꯫ ꯀꯦꯊꯔꯤꯟꯅ "ꯃꯍꯥꯛ ꯑꯅꯧꯕ꯭ꯔꯥ"꯫ ꯑꯦꯅꯥꯅ "ꯍꯣꯏ ꯃꯦꯝ, ꯃꯍꯥꯛ ꯁꯨꯝꯖꯤꯠ ꯁꯤꯠꯅꯕꯒꯤ ꯑꯅꯧꯕ ꯊꯕꯛ ꯁꯨꯕ ꯃꯤꯅꯤ"꯫ ꯑꯦꯅꯥꯒꯤ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧ ꯑꯗꯨꯗ ꯀꯦꯊꯔꯤꯟꯅ "ꯅꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ" ꯍꯪꯂꯝꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩ꯫ ꯀꯦꯊꯔꯤꯟ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯑꯃꯠꯇ ꯌꯥꯈꯤꯗꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯦꯅꯥ ꯀꯦꯊꯔꯤꯟꯒꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯀꯦꯊꯔꯤꯟꯗꯨ ꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯊꯔꯤꯟꯅ ꯑꯦꯅꯥꯗ "ꯑꯩꯒꯤ ꯕꯨꯠꯇꯨ ꯄꯤꯔꯛꯑꯣ"꯫ ꯑꯦꯅꯥꯅ "ꯃꯄꯥꯟꯗ ꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯏꯪꯒꯅꯤ"꯫ ꯀꯦꯊꯔꯤꯟꯅ "ꯃꯄꯥꯟꯗ ꯁꯥꯒꯅꯤ"꯫ ꯑꯦꯅꯥꯅ "ꯃꯤꯁꯇꯔ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯀꯦꯊꯔꯤꯟꯅ "ꯌꯥꯏ"꯫ ꯑꯦꯅꯥꯅ "ꯉꯁꯤ ꯅꯣꯡ ꯇꯥꯒꯅꯤ ꯃꯦꯝ"꯫ ꯀꯦꯊꯔꯤꯟꯅ "ꯃꯗꯨ ꯐꯩ"꯫ ꯀꯦꯊꯔꯤꯟ ꯃꯄꯥꯟꯗ ꯃꯊꯟꯇ ꯊꯣꯛꯂꯛꯏ꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯁꯨ ꯃꯊꯟꯇ ꯊꯣꯛꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯀꯦꯊꯔꯤꯟꯗ "ꯅꯪ ꯂꯝꯕꯤ ꯃꯥꯡꯂꯕ꯭ꯔꯣ? ꯌꯨꯝꯒꯤ ꯂꯝꯕꯤꯗꯤ ꯑꯇꯣꯞꯄ ꯅꯥꯀꯟꯗꯅꯤ, ꯃꯤꯁꯦꯁ ꯂꯦꯁꯇꯔ"꯫ ꯀꯦꯊꯔꯤꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯥ ꯇꯥꯅ ꯆꯠꯈꯤ꯫ ꯀꯦꯊꯔꯤꯟ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯦꯅꯥꯅ ꯑꯁꯥꯕ ꯏꯁꯤꯡꯅ ꯏꯔꯨ ꯂꯨꯖꯔꯝꯃꯤ꯫ ꯀꯦꯊꯔꯤꯟꯅ ꯑꯦꯅꯥꯗ "ꯃꯗꯨ ꯌꯥꯝꯅ ꯁꯥꯏ"꯫ ꯑꯦꯅꯥꯅ "ꯅꯪꯒꯤ ꯎꯟꯁꯥꯁꯤ ꯌꯥꯝꯅ ꯏꯪꯉꯦ, ꯃꯁꯤꯒꯤ ꯏꯁꯤꯡꯁꯤꯅ ꯌꯥꯝꯅ ꯁꯥꯔꯕꯗꯤ ꯅꯪꯒꯤ ꯑꯏꯪꯕꯗꯨ ꯅꯍꯥꯛꯀꯤ ꯎꯟꯁꯥ ꯌꯧꯔꯦ ꯍꯥꯏꯕꯅꯤ"꯫ ꯀꯦꯊꯔꯤꯟꯅ "ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯁꯥꯏ"꯫ ꯑꯦꯅꯥ ꯀꯔꯤꯁꯨ ꯇꯥꯗꯅ ꯀꯦꯊꯔꯤꯟꯒꯤ ꯃꯅꯪꯒꯟꯅ ꯀꯟꯅ ꯇꯛꯏ꯫ ꯀꯦꯊꯔꯤꯟꯅ ꯌꯥꯝꯅ ꯅꯥꯏ ꯍꯥꯏꯕꯗꯨ ꯇꯥꯗꯅ ꯑꯦꯅꯥꯅ ꯃꯈꯥ ꯇꯥꯅ ꯀꯟꯅ ꯇꯛꯄꯗꯒꯤ ꯀꯦꯊꯔꯤꯟꯅ ꯑꯦꯅꯥꯗꯨ ꯏꯟꯊꯣꯂꯛꯏ꯫ ꯑꯦꯅꯥꯅ "ꯑꯩ ꯁꯣꯏꯈ꯭ꯔꯦ"꯫ ꯀꯦꯊꯔꯤꯟꯅ ꯎꯟꯁꯥꯁꯤ ꯂꯣꯏꯅ ꯉꯥꯡꯉꯦ꯫ ꯑꯦꯅꯥꯅ "ꯃꯦꯝ, ꯅꯪ ꯐꯦꯚꯔ ꯁꯣꯏꯗꯅ ꯇꯧꯔꯒꯅꯤ"꯫ ꯀꯦꯊꯔꯤꯟꯅ "ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯔꯈꯛ ꯌꯩꯔꯨꯕꯅꯤ, ꯅꯪ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯒꯤ, ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯑꯩꯕꯨ ꯁꯦꯟꯅꯕꯒꯤ ꯗꯔꯀꯥꯔ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ"꯫ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯅꯥ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯀꯦꯊꯔꯤꯟ ꯃꯁꯝ ꯇꯩꯊꯣꯛꯇꯨꯅ ꯃꯩ ꯌꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯣꯡ ꯊꯤꯜꯂꯛꯄꯗꯒꯤ ꯆꯤꯡꯅꯔꯞ ꯇꯧꯅ ꯊꯣꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ "ꯑꯩ ꯕꯣꯔꯤꯡ ꯌꯥꯝꯅ ꯆꯨꯔꯦ ꯃꯦꯝ"꯫ ꯀꯦꯊꯔꯤꯟꯅ "ꯅꯪꯒꯤ ꯊꯕꯛꯇꯨꯗ ꯑꯍꯦꯟꯕ ꯃꯇꯝ ꯀꯥꯏꯊꯣꯛꯀꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯖꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯏꯟꯊꯣꯂꯛꯏ꯫ ꯀꯦꯊꯔꯤꯟꯅꯁꯨ ꯀꯟꯅ ꯏꯟꯁꯤꯟꯗꯨꯅ ꯍꯥꯡꯖꯤꯟꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯅꯝꯗꯨꯅ ꯆꯪꯂꯛꯇꯨꯅ "ꯀꯦꯊꯔꯤꯟ, ꯅꯪ ꯕꯣꯔꯤꯡ ꯆꯨꯗꯕ꯭ꯔꯥ"꯫ ꯀꯦꯊꯔꯤꯟꯅ "ꯅꯪ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯣꯏꯗꯕꯅꯤ, ꯃꯄꯥꯟꯗ ꯊꯣꯛꯑꯣ"꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯦꯊꯔꯤꯟꯅ "ꯅꯪ ꯀꯔꯤ ꯄꯥꯝꯃꯤ"꯫ ꯁꯦꯕꯦꯁꯇꯤꯌꯥꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯦꯊꯔꯤꯟꯗ ꯐꯥꯗꯨꯅ ꯃꯆꯤꯟꯕꯥꯟꯗꯨ ꯃꯦꯟꯁꯤꯜꯂꯤ꯫ ꯀꯦꯊꯔꯤꯟꯅ ꯃꯈꯨꯠ ꯑꯗꯨ ꯆꯤꯛꯊꯠꯄꯗꯒꯤ ꯁꯦꯕꯦꯁꯇꯤꯌꯥꯟꯗꯨ ꯍꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯦꯊꯔꯤꯟꯗ ꯀꯤꯁ ꯇꯧꯁꯟꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯀꯦꯊꯔꯤꯟꯅꯁꯨ ꯏꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯀꯦꯊꯔꯤꯟꯅ ꯑꯃꯨꯛ ꯁꯦꯕꯦꯁꯇꯤꯌꯥꯟꯗ ꯀꯤ ꯑꯃꯨꯛꯀ ꯇꯧꯗꯨꯅ ꯁꯦꯕꯦꯁꯇꯤꯌꯥꯟꯒꯤ ꯑꯄꯥꯝꯕꯗꯨ ꯃꯅꯤꯡ ꯊꯨꯡꯍꯟꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯀꯦꯊꯔꯤꯟꯒꯤ ꯀꯥꯗ ꯑꯦꯅꯥ ꯆꯪꯂꯛꯇꯨꯅ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯍꯥꯡꯗꯣꯛꯏ꯫ ꯑꯦꯅꯥꯅ ꯇꯥꯔꯝꯂꯤꯕ ꯀꯦꯊꯔꯤꯟꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯈꯨꯝꯒꯠꯂꯝꯗꯨꯅ ꯇꯨꯃꯤꯟꯅ ꯆꯤꯡꯅꯔꯞ ꯇꯧꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯊꯣꯛꯂꯛꯈꯤ꯫ ꯀꯦꯊꯔꯤꯟ ꯑꯦꯅꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯁꯦꯕꯦꯁꯇꯤꯌꯥꯟ ꯑꯃꯁꯨꯡ ꯀꯦꯊꯔꯤꯟ ꯃꯈꯣꯏ ꯑꯅꯤ ꯑꯔꯣꯟꯕ ꯃꯔꯤ ꯀꯌꯥ ꯑꯃ ꯊꯝꯈꯤ꯫ ꯀꯦꯊꯔꯤꯟꯒꯤ ꯌꯨꯝꯗ ꯄꯥꯁꯇꯔ ꯑꯃ ꯂꯥꯛꯇꯨꯅ ꯀꯦꯊꯔꯤꯟꯒ ꯎꯅꯔꯝꯃꯤ꯫ ꯄꯥꯁꯇꯔꯗꯨꯅ "ꯅꯍꯥꯛꯀꯤ ꯅꯀꯨꯕꯣꯛ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯍꯜꯂꯛꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ"꯫ ꯀꯦꯊꯔꯤꯟꯅꯁꯨ "ꯍꯣꯏ ꯈꯜꯂꯤ"꯫ ꯄꯥꯁꯇꯔꯅ "ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯨ ꯌꯥꯝꯅ ꯁꯣꯟꯊꯔꯦ"꯫ ꯀꯦꯊꯔꯤꯟꯅ "ꯑꯩꯍꯥꯛꯀꯤ ꯍꯛꯆꯥꯡ ꯍꯥꯏꯕ"꯫ ꯄꯥꯁꯇꯔꯅ "ꯅꯪ ꯆꯔꯆꯇ ꯂꯥꯛꯇꯦ"꯫ ꯀꯦꯊꯔꯤꯟꯅꯁꯨ "ꯍꯣꯏ"꯫ ꯄꯥꯁꯇꯔꯅ "ꯃꯇꯝ ꯈꯖꯤꯛꯇꯪ ꯅꯪ ꯃꯐꯝ ꯑꯗꯨꯗꯩꯗ ꯀꯥꯏꯊꯣꯛꯎ, ꯑꯩ ꯈꯪꯏ ꯅꯍꯥꯛ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕ, ꯆꯔꯆꯇ ꯂꯥꯛꯇꯕꯗꯨꯅ ꯅꯍꯥꯛ ꯁꯃꯥꯖꯇꯒꯤ ꯇꯣꯉꯥꯟ ꯇꯥꯕꯗꯨ ꯑꯣꯏꯍꯜꯂꯤ"꯫ ꯀꯦꯊꯔꯤꯟꯅꯁꯨ "ꯍꯣꯏ" ꯍꯥꯏꯗꯨꯅ "ꯊꯥꯒꯠꯆꯔꯤ" ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ꯫
ꯄꯥꯁꯇꯔꯗꯨꯁꯨ ꯆꯥ ꯊꯛꯄ ꯂꯣꯏꯗꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯑꯦꯅꯥ ꯃꯨꯁꯔꯨꯝ ꯍꯦꯛꯂꯤꯉꯩ ꯃꯇꯝꯗ ꯁꯦꯕꯦꯁꯇꯤꯌꯥꯟ ꯆꯪꯂꯛꯇꯨꯅ "ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯅꯪꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯉꯜꯂꯤ"꯫ ꯑꯦꯅꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯑꯃꯨꯛ "ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯅꯪꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯉꯜꯂꯤ" ꯍꯥꯏꯕ꯫ ꯑꯦꯅꯥ ꯌꯥꯝꯅ ꯀꯤꯅ "ꯅꯪꯁꯨ ꯌꯥꯝꯅ ꯉꯜꯂꯤ ꯁꯔ"꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯅꯣꯛꯐꯦꯠ ꯇꯧꯅ "ꯅꯪ ꯋꯥ ꯉꯥꯡꯉꯦ, ꯑꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯉꯟꯗꯦ꯫ ꯍꯨꯏꯁꯤꯒ ꯀꯣꯏꯅ ꯆꯠꯃꯤꯟꯅꯔꯨꯕꯅꯤ꯫ ꯍꯨꯏ ꯑꯃꯣꯝ ꯄꯣꯊꯥꯗꯕ ꯑꯃꯅ ꯀꯨꯏꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯥꯡ ꯑꯁꯤꯗꯩꯁꯤꯗ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯍꯨꯏ ꯑꯃꯣꯝ ꯍꯥꯏꯔꯤꯕꯁꯤ ꯀꯦꯊꯔꯤꯟꯕꯨꯅꯤ꯫ ꯑꯦꯅꯥꯅ "ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯈꯤꯕ꯭ꯔꯥ ꯀꯨꯏꯅ ꯂꯩꯃꯤꯟꯅꯅꯕ"꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ "ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ"꯫ ꯑꯦꯅꯥꯅ "ꯀꯨꯏꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯗꯨ꯫ ꯃꯤꯁꯇꯔ ꯑꯂꯦꯛꯖꯦꯟꯗꯔ ꯂꯦꯁꯇꯔꯅ ꯈꯪꯂꯕꯗꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯍꯥꯛ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ"꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ "ꯃꯍꯥꯛ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ"꯫ ꯑꯦꯅꯥ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ "ꯍꯨꯏꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯁꯔ"꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ "ꯊꯥꯒꯠꯆꯔꯤ ꯑꯦꯅꯥ, ꯑꯩꯅ ꯁꯣꯏꯗꯅ ꯃꯗꯨ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯅꯪꯒꯤ ꯃꯤꯠꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯇꯕꯤ ꯊꯝꯕꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯣꯏꯒꯅꯤ" ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯁꯦꯕꯦꯁꯇꯤꯌꯥꯟ ꯀꯦꯊꯔꯤꯟꯒꯤ ꯌꯨꯝꯗ ꯀꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯑꯣꯛꯇꯕ ꯃꯔꯤ ꯊꯝꯕꯁꯤꯡ ꯑꯗꯨ ꯑꯦꯅꯥꯁꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯀꯦꯊꯔꯤꯟ ꯑꯌꯨꯛꯇ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯑꯦꯅꯥ ꯆꯪꯂꯛꯇꯨꯅ "ꯃꯀꯨꯕꯣꯛ ꯂꯥꯛꯑꯦ" ꯍꯥꯏꯅ ꯍꯧꯗꯣꯛꯂꯛꯏ꯫ ꯀꯦꯊꯔꯤꯟ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯀꯦꯊꯔꯤꯟ ꯃꯀꯨꯕꯣꯛꯅ ꯆꯥꯛ ꯆꯥꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯅꯥꯅ ꯀꯦꯊꯔꯤꯟꯕꯨ ꯆꯥꯛ ꯆꯥꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ꯫ ꯀꯦꯊꯔꯤꯟꯗꯤ ꯌꯨ ꯌꯥꯝꯅ ꯀꯟꯅ ꯊꯛꯂꯤ꯫ ꯕꯣꯔꯤꯁ ꯀꯦꯊꯔꯤꯟ ꯉꯥꯏꯗꯨꯅ ꯆꯥꯛ ꯆꯥꯐꯝꯗ ꯐꯝꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯦꯊꯔꯤꯟ ꯌꯨ ꯉꯥꯎꯔꯞ ꯇꯧꯅ ꯆꯥꯛ ꯆꯥꯐꯝꯗ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ "ꯃꯈꯣꯏꯅ ꯅꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ꯭ꯔꯥ"꯫ ꯀꯦꯊꯔꯤꯟꯅ "ꯍꯣꯏ, ꯊꯝꯃꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ"꯫ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ "ꯅꯪ ꯑꯩ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝꯁꯦ ꯀꯔꯤꯁꯨ ꯑꯃꯠꯇ ꯌꯦꯡꯁꯤꯟꯗꯦ"꯫ ꯀꯦꯊꯔꯤꯟꯅ "ꯌꯦꯡꯁꯤꯜꯂꯤ"꯫ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ "ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯅꯪꯗ ꯍꯪꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯀꯗꯥꯏꯗ ꯆꯠꯈꯤ"꯫ ꯀꯦꯊꯔꯤꯟꯅ "ꯅꯪꯅ ꯃꯍꯥꯛꯄꯨ ꯊꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯈꯤ"꯫ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ "ꯅꯪ ꯃꯥꯗꯒꯤ ꯄꯥꯎ ꯀꯔꯤꯁꯨ ꯑꯃꯠꯇ ꯇꯥꯗꯕ꯭ꯔꯥ"꯫ ꯀꯦꯊꯔꯤꯟꯅ "ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯇꯥꯈꯤꯗꯦ"꯫ ꯑꯦꯅꯥ ꯆꯪꯂꯛꯇꯨꯅ ꯏꯁꯤꯡ ꯍꯩ꯫ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ ꯑꯦꯅꯥꯗ "ꯉꯁꯥꯏ ꯀꯦꯊꯔꯤꯟꯅ ꯊꯛꯇꯣꯛꯈꯤꯕ ꯌꯨꯗꯨ ꯄꯣꯔꯛꯑꯣ" ꯍꯥꯏꯈꯤ꯫ ꯑꯦꯅꯥ ꯆꯥꯛ ꯊꯣꯡꯐꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯂꯩꯕ ꯅꯨꯄꯤꯗꯨꯗ ꯌꯨ ꯀꯗꯥꯏꯗ ꯊꯝꯈꯤꯕꯒꯦ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯌꯨꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯀꯦꯊꯔꯤꯟꯅ ꯂꯣꯏꯅ ꯊꯛꯇꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯅꯥ ꯕꯣꯔꯤꯁ ꯂꯦꯁꯇꯔꯒꯤ ꯃꯅꯥꯛꯇ ꯑꯃꯗꯤ ꯀꯦꯊꯔꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯌꯨꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ "ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ, ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯨꯆꯣ"꯫ ꯑꯦꯅꯥꯅ "ꯁꯔ, ꯆꯥꯛ ꯊꯣꯡꯅꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ"꯫ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ "ꯃꯗꯨ ꯀꯔꯝ ꯇꯧꯗꯨꯅ ꯂꯣꯏꯈ꯭ꯔꯤꯕꯅꯣ, ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ" ꯍꯥꯏꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯦꯊꯔꯤꯟꯅ ꯑꯦꯅꯥꯗ ꯌꯦꯡꯂꯛꯄꯗꯒꯤ ꯑꯦꯅꯥꯅ "ꯑꯩ ꯈꯪꯗꯦ ꯁꯔ"꯫ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ "ꯅꯪ ꯈꯪꯗꯦ, ꯑꯃꯁꯨꯡ ꯀꯨꯛꯅꯁꯨ ꯈꯪꯗꯕ"꯫ ꯑꯦꯅꯥꯅ "ꯈꯪꯗꯦ ꯁꯔ"꯫ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ "ꯑꯩꯒꯤ ꯌꯨꯝꯗ ꯊꯝꯂꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤꯡꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯅꯤ ꯍꯥꯏꯅ ꯅꯪꯅ ꯈꯟꯕ꯭ꯔꯥ"꯫ "ꯑꯩꯅ ꯈꯜꯂꯤ ꯅꯪꯅ ꯃꯗꯨ ꯊꯛꯂꯝꯒꯅꯤ ꯍꯥꯏꯅ"꯫ ꯑꯦꯅꯥꯅ "ꯊꯛꯇꯦ ꯁꯔ"꯫ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ "ꯅꯪ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯝ ꯇꯧꯗꯨꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ"꯫ "ꯈꯨꯔꯈꯨꯠꯇ ꯀꯨꯜꯂꯨ"꯫ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯑꯦꯅꯥ ꯀꯨꯜꯂꯤ꯫ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ "ꯁꯥꯒꯤ ꯃꯇꯧ ꯇꯝꯃꯨ, ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯁꯥ ꯑꯃꯒꯨꯝꯅ ꯈꯟꯒꯅꯤ꯫ ꯑꯗꯨꯝ ꯇꯧꯗꯨꯅ ꯀꯥ ꯑꯁꯤꯗꯒꯤ ꯇꯞꯅ ꯊꯣꯛꯈ꯭ꯔꯣ"꯫ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯑꯦꯅꯥ ꯇꯞꯅ ꯈꯨꯔꯈꯨꯠꯇ ꯀꯨꯟꯗꯨꯅ ꯁꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ ꯀꯦꯊꯔꯤꯟ ꯑꯃꯁꯨꯡ ꯁꯦꯕꯦꯁꯇꯤꯌꯥꯟ ꯃꯈꯣꯏ ꯑꯅꯤ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯗꯨꯅ ꯁꯦꯕꯦꯁꯇꯤꯌꯥꯟ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯁꯦꯕꯦꯁꯇꯤꯌꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯨꯙꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯀꯦꯊꯔꯤꯟ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯁꯦꯕꯦꯁꯇꯤꯌꯥꯟ ꯀꯗꯥꯏꯗ ꯂꯩꯈꯤꯕꯒꯦ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ ꯀꯦꯊꯔꯤꯟꯗ "ꯅꯪ ꯑꯩꯒ ꯎꯅꯕ ꯄꯥꯝꯗꯦ, ꯅꯪꯗ ꯑꯩꯅ ꯀꯔꯤ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅ ꯈꯟꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ"꯫ ꯀꯦꯊꯔꯤꯟꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗꯅ "ꯃꯍꯥꯛ ꯊꯥꯗꯣꯛꯎ"꯫ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ "ꯅꯪꯒꯤ ꯅꯁꯥꯗ ꯏꯀꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦ"꯫ ꯀꯦꯊꯔꯤꯟꯅ "ꯑꯩ ꯀꯩꯁꯨꯝꯇ ꯏꯀꯥꯏꯗꯦ"꯫ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ "ꯀꯔꯤꯁꯨ ꯏꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯇꯨꯅ "ꯅꯪꯅ ꯏꯃꯨꯡ ꯑꯁꯤ ꯀꯥꯏꯊꯍꯜꯂꯦ ꯍꯥꯏꯕꯁꯤ ꯅꯪ ꯀꯔꯤꯁꯨ ꯈꯪꯗꯕ꯭ꯔꯥ? ꯅꯪ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯕ ꯃꯇꯝꯗ ꯍꯔꯥꯎꯗꯦ? ꯅꯪ ꯃꯥꯏꯊꯤꯔꯕ ꯅꯨꯄꯤ ꯑꯃꯅꯤ, ꯅꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕ ꯑꯗꯨꯅ"꯫ ꯀꯦꯊꯔꯤꯟꯅ ꯈꯣꯟ ꯈꯔ ꯀꯟꯅ "ꯅꯪꯒꯤ ꯅꯆꯥꯗꯤ? ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯈꯤꯕꯒꯦ? ꯃꯍꯥꯛꯅ ꯑꯣꯏꯊꯣꯛꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈꯤ"꯫ "ꯁꯦꯕꯦꯁꯇꯤꯌꯥꯟꯗꯨ ꯊꯥꯗꯣꯛꯎ"꯫ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ ꯀꯦꯊꯔꯤꯟꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯗꯨꯅ ꯆꯪꯈꯤ꯫ ꯑꯦꯅꯥ ꯀꯦꯊꯔꯤꯟ ꯍꯧꯗꯣꯛꯄ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯦꯊꯔꯤꯟ ꯂꯩꯔꯝꯗꯦ꯫ ꯃꯃꯥꯡꯒꯤ ꯁꯤꯟꯁꯤꯡꯗꯗꯤ ꯑꯦꯅꯥꯅ ꯀꯦꯊꯔꯤꯟꯗꯨ ꯑꯗꯨꯝ ꯍꯧꯗꯣꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯁꯤꯟꯁꯤꯗꯗꯤ ꯀꯦꯊꯔꯤꯟꯗꯨ ꯂꯩꯔꯝꯗꯦ꯫ ꯂꯩꯔꯝꯗꯕꯒꯤ ꯃꯔꯝ ꯀꯣꯟꯅ ꯌꯥꯎꯔꯛꯀꯅꯤ꯫ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯆꯥꯛ ꯆꯥꯐꯝꯗ ꯃꯈꯣꯏ ꯑꯃꯨꯛ ꯄꯨꯟꯗꯨꯅ ꯕꯣꯔꯤꯁ ꯂꯦꯁꯇꯔꯅ ꯀꯦꯊꯔꯤꯟꯗ "ꯅꯍꯥꯛꯀꯤ ꯃꯇꯝ ꯈꯔ ꯂꯩꯔꯤ꯫ ꯑꯩꯅ ꯈꯜꯂꯤ ꯅꯍꯥꯛꯀꯤ ꯅꯊꯧꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗꯩꯁꯤꯗ"꯫ ꯀꯦꯊꯔꯤꯟꯅ ꯃꯀꯨꯕꯣꯛꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ "ꯁꯦꯕꯦꯁꯇꯤꯌꯥꯟ ꯐꯥꯖꯤꯜꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯁꯣꯗꯨ ꯄꯤꯔꯛꯑꯣ, ꯅꯠꯇ꯭ꯔꯒ ꯃꯍꯥꯛ ꯊꯥꯗꯣꯛꯑꯣ"꯫ ꯕꯣꯔꯤꯁ ꯂꯦꯁꯇꯔ ꯁꯥꯎꯅ ꯒ꯭ꯂꯥꯁ ꯑꯃ ꯐꯛꯂꯥꯡꯗ ꯊꯣꯝꯖꯤꯟꯗꯨꯅ ꯊꯨꯒꯥꯏ꯫ ꯑꯗꯨꯒ "ꯑꯩ ꯅꯪꯒꯤ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯅꯕꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ꯫
ꯀꯦꯊꯔꯤꯟꯅ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛꯅ ꯆꯪꯈ꯭ꯔꯤꯕ ꯀꯥ ꯑꯗꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯆꯧꯀ꯭ꯔꯤ ꯑꯃꯅ ꯉꯥꯛꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯑꯗꯨꯒ ꯃꯀꯨꯕꯣꯛꯅ ꯐꯝꯂꯝꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯦꯅꯥꯁꯨ ꯐꯝꯃꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯀꯦꯊꯔꯤꯟꯅ ꯑꯗꯨꯝꯅ ꯑꯦꯅꯥ ꯀꯧꯁꯤꯜꯂꯛꯄꯗꯨꯗ ꯑꯦꯅꯥ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯉꯛ ꯉꯛꯅ ꯐꯝꯃꯤ꯫ ꯀꯦꯊꯔꯤꯟꯅ ꯆꯥꯎ, ꯑꯦꯅꯥꯅ ꯆꯥꯔꯔꯣꯏꯒꯦ꯫ ꯀꯦꯊꯔꯤꯟꯅ ꯆꯥꯎ, ꯑꯩ ꯏꯊꯟꯇ ꯆꯥꯕ ꯄꯥꯝꯗꯦ꯫ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯌꯨ, ꯑꯦꯅꯥ ꯅꯪꯒꯤ ꯌꯨꯝꯒꯤ ꯃꯇꯥꯡꯗ ꯍꯥꯏꯌꯨ꯫ ꯑꯦꯅꯥꯅ ꯑꯩ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯨꯝꯗ ꯂꯩꯔꯛꯇ꯭ꯔꯦ, ꯑꯩ ꯇꯁꯦꯡꯅꯃꯛꯀꯤ ꯌꯨꯝꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯀꯦꯊꯔꯤꯟꯅ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯅꯅꯥꯎꯅꯨꯄꯥ ꯂꯩꯕ꯭ꯔꯥ? ꯍꯪꯂꯤꯉꯩ ꯃꯇꯝꯗ ꯕꯣꯔꯤꯁ ꯂꯦꯁꯇꯔꯗꯨ ꯃꯅꯨꯡꯗ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯀꯟꯅ ꯇꯧꯔꯛꯏ꯫ ꯑꯗꯨꯗ ꯑꯦꯅꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ, ꯑꯩꯈꯣꯏ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯁꯤ꯫ ꯀꯦꯊꯔꯤꯟꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯅꯅꯥꯎꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ? ꯑꯦꯅꯥ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯀꯦ ꯇꯧꯏ꯫ ꯀꯦꯊꯔꯤꯟꯅ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯈꯥꯝꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯀꯨꯕꯣꯛꯀꯤ ꯃꯇꯦꯡ ꯀꯔꯤꯁꯨ ꯄꯥꯡꯍꯟꯈꯤꯗꯦ꯫ ꯕꯣꯔꯤꯁ ꯂꯦꯁꯇꯔꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯀꯦꯊꯔꯤꯟꯅ ꯑꯦꯅꯥꯗ ꯗꯣꯛꯇꯔ ꯀꯧꯔꯨꯔꯣ, ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯣ ꯍꯥꯏꯕꯗꯒꯤ ꯑꯦꯅꯥ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤ꯫ ꯀꯦꯊꯔꯤꯟꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯊꯔꯤꯟ ꯁꯦꯕꯦꯁꯇꯤꯌꯥꯟꯒꯤ ꯃꯅꯥꯛꯇ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯕꯣꯔꯤꯁ ꯂꯦꯁꯇꯔꯗꯨ ꯁꯤꯕꯅ ꯍꯥꯜꯂꯝꯈꯤ꯫ ꯑꯦꯅꯥ ꯃꯈꯣꯜ ꯊꯣꯛꯇꯨꯅ ꯄꯦꯟꯗꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯈꯤ꯫ ꯀꯦꯊꯔꯤꯟ ꯆꯥ ꯊꯛꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯆꯤꯊꯤ ꯑꯃ ꯄꯤꯔꯝꯃꯤ, ꯃꯄꯥ ꯂꯩꯇꯕꯒꯤ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯌꯥꯎꯕ ꯉꯝꯂꯔꯣꯏ, ꯍꯜꯂꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ꯫ ꯁꯦꯕꯦꯁꯇꯤꯌꯥꯟ ꯀꯦꯊꯔꯤꯟꯒꯤ ꯃꯊꯛꯇ ꯐꯤ ꯌꯥꯎꯗꯕꯤꯗ ꯍꯤꯞꯊꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯐꯪꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯀꯦꯊꯔꯤꯟꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ, ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯇꯨꯀꯠꯆꯩ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯇꯨꯀꯠꯆꯩ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯑꯂꯦꯛꯖꯦꯟꯗꯔꯅ ꯀꯦꯊꯔꯤꯟꯁꯤ ꯄꯥꯝꯅ ꯂꯨꯍꯣꯡꯈꯤꯕ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯅꯝꯗꯨꯅ ꯂꯨꯍꯣꯡꯈꯤꯕꯅꯤ, ꯀꯦꯊꯔꯤꯟꯕꯨ ꯃꯍꯥꯛꯅ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯨ꯫ ꯃꯀꯨꯕꯣꯛꯀꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯦꯊꯔꯤꯟꯅ ꯁꯦꯕꯦꯁꯇꯤꯌꯥꯟꯕꯨ ꯑꯐꯕ ꯐꯤꯖꯣꯜ ꯁꯦꯠꯍꯟꯗꯨꯅ ꯅꯪ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯤ꯫ ꯑꯦꯅꯥ ꯀꯦꯊꯔꯤꯟꯒꯤ ꯆꯥꯅꯕ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯀꯦꯊꯔꯤꯟꯅ ꯑꯦꯅꯥꯗ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯌꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗꯇ ꯅꯪ ꯉꯥꯡꯒꯗꯕꯅꯤ, ꯑꯇꯣꯞꯄ ꯃꯇꯝ ꯑꯃꯠꯇꯗ ꯉꯥꯡꯉꯣꯏꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯦꯊꯔꯤꯟꯒꯤ ꯆꯥꯅꯕ ꯊꯤꯜꯂꯛꯂꯤꯕꯗꯨ ꯃꯍꯥꯛꯀ ꯆꯥꯅꯅꯕ ꯁꯦꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯆꯥꯃꯤꯟꯅꯔꯨꯔꯣ ꯍꯥꯏꯗꯨꯅ ꯄꯤꯁꯟꯈꯤ ꯑꯃꯨꯛ ꯍꯟꯅ꯫ ꯑꯦꯅꯥ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯅꯨꯄꯤꯗꯨꯅ ꯕꯣꯔꯤꯁ ꯂꯦꯁꯇꯔ ꯁꯤꯈꯤꯕꯗꯨ ꯃꯨꯁꯔꯨꯝꯅ ꯑꯣꯏꯔꯝꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥꯗꯨꯅ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯀꯅꯥꯝꯇꯅ ꯕ꯭ꯂꯦꯝ ꯇꯧꯔꯛꯇꯦ, ꯅꯍꯥꯛꯅ ꯇꯧꯕꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯅ ꯅꯍꯥꯛ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯃꯍꯥꯛ ꯑꯍꯜ ꯑꯣꯏꯔꯦ, ꯃꯍꯥꯛꯀꯤ ꯆꯥꯛꯍꯥꯎꯁꯨ ꯌꯥꯝꯅ ꯁꯣꯜꯂꯦ꯫ ꯗꯣꯛꯇꯔ ꯕꯣꯔꯗꯣꯟꯅ ꯍꯥꯏꯈꯤꯕꯗꯨ ꯅꯍꯥꯛꯁꯨ ꯇꯥꯍꯧꯔꯦ, ꯃꯥꯁꯇꯔꯁꯨ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯂꯒꯅꯤ꯫ ꯑꯦꯅꯥ ꯀꯔꯤꯁꯨ ꯈꯨꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯅꯨꯄꯤꯗꯨꯅ ꯑꯦꯅꯥ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯋꯥ ꯉꯥꯡꯉꯣ ꯍꯥꯏꯗꯨꯅ ꯑꯦꯅꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯨ ꯐꯅꯕꯒꯤꯗꯃꯛꯇ ꯊꯦꯝꯖꯤꯟꯕꯤꯈꯤ꯫ ꯀꯦꯊꯔꯤꯟ ꯑꯃꯁꯨꯡ ꯁꯦꯕꯦꯁꯇꯤꯌꯥꯟ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯀꯦꯊꯔꯤꯟꯅ ꯑꯦꯅꯥꯗꯨ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯂꯔꯣꯏ, ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒꯅꯤ꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯋꯥ ꯉꯥꯡꯂꯛꯂꯕꯗꯤ ꯀꯦꯊꯔꯤꯟꯅ ꯉꯥꯡꯂꯔꯣꯏ꯫ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯍꯣꯏ, ꯅꯨꯡꯁꯤ꯫ ꯀꯦꯊꯔꯤꯟꯅ ꯅꯪ ꯑꯩꯕꯨ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ? ꯅꯪꯅ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯍꯜꯂꯔꯣꯏ, ꯅꯍꯥꯛ ꯑꯅꯧꯕ ꯃꯐꯝ ꯑꯃꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯍꯜꯂꯒꯅꯤ꯫ ꯅꯪꯅ ꯅꯣꯔꯣꯛꯇ ꯆꯠꯂꯕꯁꯨ, ꯑꯆꯧꯕ ꯏꯄꯥꯛꯇ ꯆꯠꯂꯕꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯅꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯒꯅꯤ꯫ ꯅꯪꯅ ꯂꯥꯟꯐꯥ ꯑꯣꯏꯔꯕꯁꯨ ꯑꯩꯁꯨ ꯂꯥꯟꯐꯥ ꯑꯣꯏꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯣꯡꯐꯝꯗꯁꯨ, ꯅꯍꯥꯛꯅ ꯑꯇꯤꯌꯥꯗ ꯂꯩꯔꯕꯁꯨ ꯑꯩꯅ ꯅꯍꯥꯛꯀꯤ ꯃꯇꯨꯡ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯀꯦꯊꯔꯤꯟ ꯑꯃꯁꯨꯡ ꯁꯦꯕꯦꯁꯇꯤꯌꯥꯟ ꯇꯨꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯀꯦꯊꯔꯤꯟ ꯍꯧꯒꯠꯇꯨꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯊꯔꯤꯟ ꯐꯤ ꯁꯦꯠꯆꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯍꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯁꯦꯕꯦꯁꯇꯤꯌꯥꯟꯗꯨ ꯍꯧꯗꯣꯛꯇꯨꯅ ꯐꯤ ꯁꯦꯠꯆꯜꯍꯜꯂꯝꯃꯤ꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯗꯨ ꯀꯤꯕꯒ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯐꯤ ꯑꯗꯨ ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯀꯟꯅ ꯁꯦꯠꯆꯜꯂꯝꯃꯤ꯫ ꯀꯦꯊꯔꯤꯟꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯐꯤ ꯍꯥꯊꯨ ꯍꯥꯊꯨ ꯁꯦꯠꯆꯤꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯍꯥꯛꯁꯤ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯑꯝꯃꯤ꯫ ꯀꯦꯊꯔꯤꯟꯅ ꯁꯦꯕꯦꯁꯇꯤꯌꯥꯟꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯄꯥꯟꯗ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯊꯥꯗꯣꯛꯈꯤ꯫ ꯀꯦꯊꯔꯤꯟ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯩ ꯊꯥꯡꯒꯠꯇꯨꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯪꯂꯛꯄꯗ ꯀꯦꯊꯔꯤꯟꯅ ꯅꯪ ꯍꯜꯂꯛꯑꯦ꯫ ꯑꯂꯦꯛꯖꯦꯟꯗꯔꯅ ꯅꯪ ꯍꯧꯒꯠꯂꯦ꯫ ꯀꯦꯊꯔꯤꯟꯅ ꯑꯩ ꯁꯒꯣꯜ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯈꯤ꯫ ꯑꯂꯦꯛꯖꯦꯟꯗꯔꯅ ꯑꯩ ꯁꯒꯣꯜ ꯑꯗꯨ ꯀꯨꯝꯊꯗꯨꯅ ꯂꯥꯛꯄꯅꯤ, ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ, ꯑꯗꯨ ꯐꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕꯗꯨ ꯑꯩ ꯌꯥꯝꯅ ꯉꯛꯏ꯫ ꯀꯦꯊꯔꯤꯟꯅ ꯑꯩ ꯅꯪꯒꯤ ꯕꯕꯥ ꯁꯤꯈꯤꯕꯗꯒꯤ ꯇꯨꯝꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯌꯥꯗ꯭ꯔꯤ, ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯌꯥꯎꯒꯗꯕꯅꯤ ꯁꯣꯏꯗꯕꯤꯗ꯫ ꯑꯂꯦꯛꯖꯦꯟꯗꯔꯅ ꯅꯪ ꯃꯍꯥꯛ ꯎꯅꯍꯧꯗꯕ꯭ꯔꯥ? ꯑꯌꯨꯛ ꯑꯩ ꯃꯥꯒꯤ ꯃꯣꯡꯐꯝꯗ ꯆꯠꯀꯅꯤ꯫ ꯅꯪ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯅꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅꯕ꯭ꯔꯥ? ꯑꯂꯦꯛꯖꯦꯟꯗꯔꯅ ꯍꯪꯂꯤꯕ ꯄꯥꯎꯈꯨꯝꯗꯨ ꯀꯦꯊꯔꯤꯟꯅ ꯀꯔꯤꯁꯨ ꯄꯤꯗꯅ ꯅꯍꯥꯛꯀꯤ ꯆꯤꯊꯤꯗꯨ ꯂꯥꯛꯄꯃꯇꯝꯗ ꯑꯩ ꯅꯪ ꯀꯔꯝꯕ ꯃꯇꯝꯗ ꯍꯜꯂꯛꯀꯗꯕꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗꯦ, ꯑꯗꯣ ꯅꯪꯅ ꯍꯜꯂꯛꯄꯁꯦ ꯐꯔꯦ, ꯑꯩꯅ ꯈꯜꯂꯤ ꯅꯪ ꯁꯣꯏꯗꯅ ꯆꯣꯛꯊꯔꯝꯂꯒꯅꯤ꯫ ꯑꯂꯦꯛꯖꯦꯟꯗꯔꯅ ꯆꯣꯛꯊꯗꯦ ꯍꯥꯏꯗꯨꯅ ꯄꯦꯇꯤ ꯑꯃ ꯈꯨꯜꯂꯤ꯫ ꯀꯦꯊꯔꯤꯟꯅ ꯃꯗꯨ ꯑꯩꯅ ꯂꯝꯄꯥꯛꯇꯒꯤ ꯈꯨꯜꯂꯛꯄꯅꯤ꯫ ꯑꯂꯦꯛꯖꯦꯟꯗꯔꯅ ꯃꯁꯤ ꯑꯩꯅ ꯊꯝꯖꯤꯟꯕꯅ ꯐꯕ꯭ꯔꯥ? ꯀꯦꯊꯔꯤꯟꯅ ꯑꯩꯒꯤ ꯁ꯭ꯀꯔꯠꯇꯨ ꯐꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯝꯃꯣ꯫
ꯑꯂꯦꯛꯖꯦꯟꯗꯔꯅ ꯅꯍꯥꯛꯀꯤ ꯁ꯭ꯀꯔꯠꯇꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯅ ꯅꯥꯟꯊꯕ꯭ꯔꯥ? ꯀꯦꯊꯔꯤꯟꯅ ꯇꯥꯗꯦ꯫ ꯑꯂꯦꯛꯖꯦꯟꯗꯔꯅ ꯅꯪ ꯌꯥꯝꯅ ꯅꯣꯏꯔꯝꯃꯦ ꯀꯦꯊꯔꯤꯟ꯫ ꯀꯦꯊꯔꯤꯟꯅ ꯆꯥꯛ ꯊꯣꯡꯅꯕ ꯂꯩꯕ ꯅꯨꯄꯤꯗꯨꯅ ꯑꯩꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯊꯣꯡꯏ꯫ ꯑꯂꯦꯛꯖꯦꯟꯗꯔꯅ ꯅꯪꯒꯤ ꯅꯃꯥꯏꯁꯨ ꯌꯥꯝꯅ ꯅꯣꯏꯊꯣꯛꯑꯦ ꯌꯥꯝꯅ ꯄꯥꯛꯊꯣꯛꯑꯦ, ꯅꯪ ꯑꯩ ꯆꯠꯈꯤꯕꯗꯒꯤ ꯌꯥꯝꯅ ꯅꯣꯏꯊꯣꯛꯑꯦ ꯆꯥꯎꯊꯣꯛꯑꯦ ꯅꯁꯥꯗꯨ꯫ ꯀꯦꯊꯔꯤꯟ ꯀꯔꯤꯁꯨ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯥ ꯊꯛꯅꯕ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯧꯗꯨꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥ ꯊꯛꯇꯨꯅ ꯐꯝꯃꯤꯟꯅꯩ꯫ ꯑꯂꯦꯛꯖꯦꯟꯗꯔꯅ ꯀꯦꯊꯔꯤꯟ ꯅꯪ ꯑꯩ ꯂꯩꯇꯕꯗꯒꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯃ ꯑꯣꯏꯔꯦ, ꯅꯪꯅ ꯑꯩꯕꯨ ꯈꯜꯂꯤ ꯑꯩꯁꯤ ꯌꯥꯝꯅ ꯑꯄꯪꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ, ꯑꯗꯨꯒ ꯅꯪꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯏ꯫ ꯅꯪ ꯌꯥꯝꯅ ꯉꯛꯏ, ꯉꯛꯏꯕꯒꯤ ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯅꯈꯣꯡꯒꯨꯟ ꯅꯪꯅ ꯌꯥꯝꯅ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯨꯕꯒꯤꯅꯤ꯫ ꯅꯪ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯅꯨꯄꯤꯅꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯅꯕꯒꯤꯗꯃꯛꯇ ꯑꯐꯕ ꯍꯨꯏ ꯑꯃ ꯂꯩ, ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯥꯀꯣꯡ ꯌꯧꯍꯟꯈꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯔꯤꯁꯨ ꯈꯪꯗꯅ ꯅꯍꯥꯛꯀꯤ ꯅꯈꯣꯡꯕꯨ ꯂꯥꯎꯅ ꯑꯗꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯀꯦꯊꯔꯤꯟ, ꯑꯗꯨꯒ ꯅꯍꯥꯛꯅ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯤ꯫ ꯅꯪ ꯌꯥꯝꯅ ꯄꯪꯉꯤ꯫ ꯅꯪ ꯌꯥꯝꯅ ꯅꯣꯏꯔꯦ, ꯑꯗꯨꯒ ꯅꯍꯥꯛ ꯑꯔꯥꯟꯕ ꯃꯅꯝ ꯑꯃꯁꯨ ꯅꯝꯃꯦ꯫ ꯅꯪꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯇꯥꯔꯦ꯫ ꯑꯩꯒꯤ ꯏꯄꯥꯅ ꯅꯪꯁꯤ ꯂꯩꯔꯛꯄꯅꯤ, ꯁꯟ ꯁꯖꯤꯛ ꯆꯥꯕ ꯌꯥꯗꯕ ꯂꯧꯕꯨꯛ ꯑꯃꯒ ꯂꯣꯏꯅꯅ꯫ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯄꯥꯝꯗꯦ, ꯑꯩ ꯅꯣꯛꯄꯁꯨ ꯄꯥꯝꯗꯦ, ꯑꯩ ꯂꯝꯆꯠ ꯅꯥꯏꯗꯕꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯄꯥꯝꯗꯦ꯫ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯩꯁꯤꯗꯀꯣ ꯑꯩꯈꯣꯏ ꯀꯦꯊꯔꯤꯟꯁꯦ ꯑꯂꯦꯛꯖꯦꯟꯗꯔꯗ ꯂꯨꯍꯣꯡꯂꯛꯏꯕꯁꯦ, ꯀꯦꯊꯔꯤꯟꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯕꯣꯔꯤꯁ ꯂꯦꯁꯇꯔꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯣꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯂꯦꯛꯖꯦꯟꯗꯔꯗ ꯂꯧꯕꯨꯛꯀ ꯂꯣꯏꯅꯅ ꯌꯣꯟꯊꯣꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯪꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯣꯡꯗꯣꯛꯀꯗꯕꯅꯤ꯫ ꯀꯦꯊꯔꯤꯟꯅ ꯀꯝꯗꯧꯅ ꯑꯩꯒꯤ ꯂꯝꯆꯠ ꯍꯣꯡꯒꯅꯤ? ꯑꯂꯦꯛꯖꯦꯟꯗꯔꯅ ꯅꯪ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯒꯅꯨ, ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯟꯈ꯭ꯔꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯏꯃꯨꯡꯁꯤꯗꯩꯁꯤꯗ ꯂꯥꯏꯒꯤ ꯂꯥꯏꯔꯤꯛ パꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯀꯦꯊꯔꯤꯟ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯗꯨꯅ ꯁꯦꯕꯦꯁꯇꯤꯌꯥꯟꯗꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯟꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯈꯣꯡꯒꯥꯎꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯐꯤꯗꯨ ꯇꯥꯈꯠꯇꯨꯅ ꯃꯊꯛꯇ ꯐꯝꯊꯗꯨꯅ ꯁꯦꯛꯁ ꯇꯧꯕꯒꯤ ꯄꯣꯖꯤꯁꯟꯗ ꯂꯩ꯫ ꯑꯂꯦꯛꯖꯦꯟꯗꯔ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯦꯊꯔꯤꯟꯗꯨ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯁꯦꯕꯦꯁꯇꯤꯌꯥꯟꯗꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯈꯠꯇꯨꯅ ꯐꯨꯔꯝꯃꯤ꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯗꯨ ꯐꯨꯕꯗꯨ ꯎꯕ ꯃꯇꯝꯗ ꯀꯦꯊꯔꯤꯟꯅ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯃꯀꯣꯛꯇ ꯆꯩꯅ ꯀꯟꯅ ꯊꯣꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯦꯕꯦꯁꯇꯤꯌꯥꯟꯒꯤꯗꯃꯛꯇ ꯑꯂꯦꯛꯖꯦꯟꯗꯔꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯂꯦꯛꯖꯦꯟꯗꯔꯗꯨ ꯁꯦꯕꯦꯁꯇꯤꯌꯥꯟ ꯑꯃꯁꯨꯡ ꯀꯦꯊꯔꯤꯟꯅ ꯎꯃꯪꯗ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯀꯣꯝ ꯇꯧꯊꯣꯛꯇꯨꯅ ꯑꯂꯦꯛꯖꯦꯟꯗꯔꯗꯨ ꯐꯨꯝꯖꯤꯜꯍꯟꯈꯤ꯫ ꯑꯗꯨꯒ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯀꯦꯊꯔꯤꯟꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛꯅ ꯀꯕꯛ ꯀꯕꯛ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯁꯦꯕꯦꯁꯇꯤꯌꯥꯟ ꯑꯃꯁꯨꯡ ꯀꯦꯊꯔꯤꯟ ꯍꯤꯞꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ, ꯑꯩꯒꯤ ꯃꯤꯠꯁꯦꯛ ꯎꯏꯁꯤꯟꯕꯒ ꯃꯍꯥꯛ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯔ ꯁꯥꯎꯔꯞꯅ ꯍꯧꯒꯠꯂꯤ꯫ ꯀꯦꯊꯔꯤꯟꯅ ꯃꯁꯥ ꯁꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯏꯟꯊꯣꯛꯇꯨꯅ ꯅꯪꯅ ꯃꯗꯨ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ? ꯃꯗꯨꯅ ꯑꯩꯕꯨ ꯂꯥꯏꯅꯥ ꯄꯣꯛꯍꯜꯂꯦ꯫ ꯀꯦꯊꯔꯤꯟꯅ ꯅꯪꯅ ꯃꯗꯨ ꯑꯗꯨꯝ ꯈꯜꯂꯕꯗꯤ ꯑꯗꯨꯝ ꯅꯥꯔꯒꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯗꯨ ꯅꯍꯥꯛꯀꯤꯗꯃꯛꯇꯅꯤ, ꯑꯩꯍꯥꯛꯀꯤꯗꯃꯛꯇꯅꯤ꯫ ꯁꯦꯕꯦꯁꯇꯤꯌꯥꯟ, ꯑꯩꯅ ꯃꯗꯨ ꯇꯧꯔꯝꯗ꯭ꯔꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯍꯥꯠꯈꯤꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯨ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯗꯨꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤ ꯄꯣꯊꯥꯃꯤꯟꯅꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯁꯦꯕꯦꯁꯇꯤꯌꯥꯟ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯍꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯑꯃ ꯄꯨꯔꯛꯇꯨꯅ ꯇꯦꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯂꯦꯛꯖꯦꯟꯗꯔꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯑꯉꯥꯡꯅꯤ꯫ ꯀꯦꯊꯔꯤꯟꯅ ꯇꯦꯗꯤ ꯀꯅꯥꯅꯣ? ꯅꯨꯄꯤꯗꯨꯅ ꯑꯉꯥꯡ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯏ꯫ ꯀꯦꯊꯔꯤꯟꯅ ꯑꯉꯥꯡ ꯑꯗꯨ ꯌꯣꯛꯂꯣꯏꯗꯒꯤ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯌꯨꯝ ꯑꯗꯨꯗ ꯊꯝꯂꯣꯏꯗꯒꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯂꯦꯛꯖꯦꯟꯗꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯖꯅ ꯈꯪꯅꯈꯤ꯫ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯁꯤꯈꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯇꯦꯗꯤꯕꯨ ꯑꯂꯦꯛꯖꯦꯟꯗꯔꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯑꯏꯕ ꯆꯦ ꯂꯩ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯄꯗꯒꯤ ꯀꯦꯊꯔꯤꯟ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯇꯦꯗꯤꯅ ꯅꯨꯄꯤꯗꯨꯗ ꯋꯥ ꯑꯃ ꯂꯣꯟꯅ ꯍꯥꯏ꯫ ꯀꯦꯊꯔꯤꯟꯅ ꯈꯔ ꯆꯤꯡꯅꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯃꯍꯥꯛꯅ ꯎꯕ ꯅꯨꯄꯤꯁꯤꯡꯗꯒꯤ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯤꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒ ꯂꯩꯃꯤꯟꯅꯅꯕ ꯄꯣꯠꯆꯩꯁꯤꯡ ꯄꯨꯁꯤꯜꯂꯛꯏ꯫ ꯀꯦꯊꯔꯤꯟ ꯃꯈꯣꯏꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯀꯦꯊꯔꯤꯟꯗ ꯑꯦꯒꯅꯤꯁꯅ ꯅꯍꯥꯛꯀꯤ ꯀꯥꯁꯦ ꯑꯍꯥꯡꯕ ꯂꯩꯕ꯭ꯔꯥ? ꯇꯦꯗꯤꯁꯦ ꯅꯪꯒ ꯂꯩꯃꯤꯟꯅꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯀꯦꯊꯔꯤꯟꯅ ꯂꯩꯇꯦ꯫ ꯑꯦꯒꯅꯤꯁꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯩꯔꯒꯅꯤ꯫ ꯀꯦꯊꯔꯤꯟꯅ ꯍꯣꯏ, ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯒꯤ ꯀꯥꯁꯤꯗꯩꯁꯤꯗ ꯅꯈꯣꯏ ꯂꯩꯔꯒꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯀꯥꯁꯤꯗ ꯑꯩ ꯂꯩꯔꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗꯩꯗ ꯑꯗꯨꯝ ꯂꯩꯔꯣ꯫ ꯁꯦꯕꯦꯁꯇꯤꯌꯥꯟ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗꯩꯗ ꯑꯃꯨꯛ ꯇꯥꯔꯛꯂꯦ꯫ ꯀꯦꯊꯔꯤꯟ ꯅꯣꯡꯉꯥꯜꯂꯒ ꯁꯦꯕꯦꯁꯇꯤꯌꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯇꯦꯗꯤꯅ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯇꯨꯡ ꯏꯟꯅꯔꯛꯄꯗꯒꯤ ꯁꯦꯕꯦꯁꯇꯤꯌꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯕꯤꯗ ꯃꯈꯣꯏ ꯑꯅꯤ ꯂꯝꯍꯥꯡ ꯑꯃꯗ ꯂꯥꯛꯇꯨꯅ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯇꯦꯗꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯤꯜꯂꯤ꯫ ꯀꯦꯊꯔꯤꯟꯅ ꯁꯤꯝꯔꯥꯡꯁꯤꯡꯅꯤ, ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯐꯖꯕ꯭ꯔꯥ? ꯇꯦꯗꯤꯅ ꯅꯪꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯁꯣꯛꯂꯨꯕ ꯃꯇꯝꯗ ꯀꯦꯊꯔꯤꯟꯗꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯨ ꯆꯤꯡꯁꯤꯜꯂꯤ꯫ ꯇꯦꯗꯤꯅ ꯅꯪꯅ ꯎꯆꯦꯛꯁꯤꯡꯒꯤ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯀꯔꯝ ꯇꯧꯗꯅ ꯈꯪꯂꯤꯕꯅꯣ?
ꯀꯦꯊꯔꯤꯟꯅ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯎꯆꯦꯛꯁꯤꯡꯒꯤ ꯃꯃꯤꯡ ꯑꯃꯁꯨꯡ ꯎꯁꯤꯡꯒꯤ ꯃꯃꯤꯡ꯫ ꯇꯦꯗꯤꯅ ꯅꯪꯒꯤ ꯏꯃꯥꯗꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯀꯦꯊꯔꯤꯟ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯍꯣꯏ, ꯅꯪꯗꯤ? ꯇꯦꯗꯤꯅꯁꯨ ꯍꯣꯏ꯫ ꯀꯦꯊꯔꯤꯟ ꯑꯉꯥꯡ ꯑꯗꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯅꯥꯟꯕꯤ꯫ ꯁꯦꯕꯦꯁꯇꯤꯌꯥꯟ ꯑꯦꯅꯥ ꯂꯥꯛꯄ ꯐꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯦꯅꯥ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯁꯦꯕꯦꯁꯇꯤꯌꯥꯟ ꯀꯨꯝꯊꯔꯛꯏ ꯑꯦꯅꯥꯒꯤ ꯃꯅꯥꯛꯇ꯫ ꯑꯦꯅꯥꯗꯤ ꯁꯦꯕꯦꯁꯇꯤꯌꯥꯟ ꯎꯕꯗ ꯈꯔ ꯀꯤꯗꯨꯅ ꯍꯟꯗꯣꯛꯏ꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯑꯩ ꯅꯪꯒꯤ ꯊꯕꯛꯇꯨ ꯃꯇꯦꯡ ꯄꯥꯡꯒꯦ, ꯃꯗꯨꯗ ꯅꯪ ꯁꯥꯎꯒꯗ꯭ꯔꯥ? ꯑꯦꯅꯥ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯑꯦꯅꯥ ꯑꯩ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯑꯩ ꯅꯪꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯩꯅ ꯋꯥꯁꯛꯂꯤ, ꯅꯪ ꯀꯔꯤꯁꯨ ꯀꯤꯒꯅꯨ꯫ ꯀꯦꯊꯔꯤꯟꯁꯨ ꯃꯁꯥ ꯃꯊꯟꯇ ꯈꯪꯖꯔꯝꯃꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯅꯥꯎꯄꯨꯔꯦ ꯍꯥꯏꯕ꯫ ꯀꯦꯊꯔꯤꯟ ꯅꯨꯃꯤꯗꯥꯡ ꯁꯦꯕꯦꯁꯇꯤꯌꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯁꯥ ꯁꯣꯛꯂꯨꯕ ꯃꯇꯝꯗ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯂꯩꯊꯣꯛꯎ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯛꯏ꯫ ꯀꯦꯊꯔꯤꯟꯅ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯅꯪꯒꯤ ꯌꯨꯝꯗ ꯍꯜꯂꯣ, ꯅꯪꯒꯤ ꯄꯤꯛꯂꯤꯕ ꯃꯥꯁꯇꯔꯗꯨꯒꯤ ꯃꯅꯥꯛꯇ꯫ ꯀꯦꯊꯔꯤꯟꯅ ꯅꯪ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯑꯣ, ꯑꯩ ꯇꯨꯝꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯁꯦꯕꯦꯁꯇꯤꯌꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕꯗ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯑꯩ ꯃꯅꯨꯡꯗ ꯆꯪꯂꯛꯂꯕꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯐꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯐꯪꯂꯕꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤꯒꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯂꯩꯔꯦ, ꯑꯗꯨꯅ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯣꯏꯅꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯦꯊꯔꯤꯟ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯁꯨ ꯆꯠꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯀꯦꯊꯔꯤꯟꯗꯨ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯐꯝꯂꯤꯉꯩ ꯃꯇꯝꯗ ꯑꯦꯅꯥꯒꯤ ꯃꯇꯨꯡꯗ ꯁꯦꯕꯦꯁꯇꯤꯌꯥꯟ ꯏꯟꯅꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯀꯦꯊꯔꯤꯟ ꯀꯨꯝꯊꯔꯛꯇꯨꯅ ꯁꯦꯕꯦꯁꯇꯤꯌꯥꯟ ꯀꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯇꯦꯗꯤꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯀꯦꯊꯔꯤꯟꯅ ꯁꯥꯎꯅ ꯂꯩꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯗꯒꯤ ꯇꯦꯗꯤ ꯀꯞꯇꯨꯅ ꯆꯦꯟꯈꯤ꯫ ꯀꯦꯊꯔꯤꯟꯅ ꯁꯦꯕꯦꯁꯇꯤꯌꯥꯟꯗꯨ ꯀꯧꯗꯨꯅ ꯇꯥꯟꯅꯕꯅꯤ꯫ ꯁꯦꯕꯦꯁꯇꯤꯌꯥꯟ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯦꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯀꯦꯊꯔꯤꯟ ꯍꯤꯞꯂꯤꯉꯩ ꯃꯇꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯎꯃꯪꯒ ꯂꯥꯛꯇꯨꯅ ꯊꯤꯔꯝꯃꯤ꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯑꯉꯥꯡ ꯑꯗꯨ ꯏꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯀꯦꯊꯔꯤꯟ ꯍꯣꯏ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯄꯨꯁꯜꯂꯛꯇꯨꯅ ꯃꯍꯥꯛ ꯏꯁꯤꯡꯗ ꯇꯥꯔꯨꯔꯦ, ꯃꯍꯥꯛ ꯌꯥꯝꯅ ꯏꯪꯉꯦ, ꯕ꯭ꯂꯥꯡꯀꯦꯠ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯒꯅꯤꯁꯅ ꯁꯦꯕꯦꯁꯇꯤꯌꯥꯟꯗ ꯅꯪ ꯀꯅꯥꯅꯣ? ꯌꯨꯝ ꯑꯁꯤꯗꯩꯁꯤꯗ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯄꯥꯟꯗ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯑꯩꯅ ꯃꯍꯥꯛ ꯀꯟꯕꯅꯤ꯫ ꯑꯦꯒꯅꯤꯁꯅ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯅ ꯇꯥꯟꯊꯣꯛꯈꯤ꯫ ꯁꯦꯕꯦꯁꯇꯤꯌꯥꯟ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯀꯦꯊꯔꯤꯟ ꯁꯦꯕꯦꯁꯇꯤꯌꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯑꯩ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯂꯩꯔꯔꯣꯏ, ꯑꯉꯥꯡ ꯑꯗꯨꯒꯤ ꯗꯥꯏꯇ ꯂꯧꯔꯨꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤ꯫ ꯀꯦꯊꯔꯤꯟꯅ ꯑꯩꯗ ꯍꯥꯏꯌꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ? ꯑꯩ ꯂꯣꯏꯅ ꯇꯧꯒꯦ꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯀꯦꯊꯔꯤꯟꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯑꯩ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯈꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯊꯥꯗꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛ ꯐꯪꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯆꯪꯁꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯂꯩꯊꯣꯔꯛꯈꯤ, ꯃꯗꯨꯅ ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯍꯧꯗꯦ꯫ ꯀꯦꯊꯔꯤꯟꯅ ꯁꯦꯕꯦꯁꯇꯤꯌꯥꯟꯗꯨ ꯈꯥꯝꯃꯤ꯫ ꯃꯗꯨ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯩꯕꯨ ꯊꯥꯖꯧ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯑꯦꯒꯅꯤꯁ ꯇꯦꯗꯤ ꯐꯒꯠꯂꯛꯄ ꯉꯥꯏꯔꯤꯉꯩ ꯃꯇꯝꯗ ꯀꯦꯊꯔꯤꯟ ꯆꯪꯂꯛꯇꯨꯅ ꯑꯦꯒꯅꯤꯁꯇ ꯅꯪ ꯐꯃꯨꯡꯗ ꯆꯪꯉꯣ꯫ ꯑꯦꯒꯅꯤꯁꯅ ꯑꯩ ꯐꯃꯨꯡꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯀꯦꯊꯔꯤꯟꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯈꯔ ꯑꯃꯗꯤ ꯇꯨꯝꯁꯤ꯫ ꯑꯦꯒꯅꯤꯁꯅ ꯑꯩ ꯇꯨꯝꯅꯤꯡꯗꯦ꯫ ꯀꯦꯊꯔꯤꯟꯅ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯇꯨꯝꯃꯨ, ꯍꯤꯞꯄꯨ, ꯑꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯒꯦ꯫ ꯅꯪ ꯈꯔ ꯄꯣꯊꯥꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯡ ꯑꯃꯈꯛ ꯄꯣꯊꯥꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤ꯫ ꯑꯦꯒꯅꯤꯁ ꯊꯣꯛꯈꯤꯕꯗꯒꯤ ꯀꯦꯊꯔꯤꯟꯅ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯁꯦꯕꯦꯁꯇꯤꯌꯥꯟꯗꯨ ꯂꯣꯟꯅ ꯀꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯦꯗꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯀꯦꯊꯔꯤꯟꯅ ꯇꯦꯗꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯣꯟꯅ ꯇꯦꯗꯤꯒꯤ ꯃꯃꯥꯏꯗ ꯅꯝꯁꯜꯂꯤ꯫ ꯑꯗꯨꯒ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯃꯈꯣꯡ ꯑꯗꯨ ꯐꯥꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯈꯤ꯫ ꯀꯦꯊꯔꯤꯟꯅ ꯁꯦꯕꯦꯁꯇꯤꯌꯥꯟꯗ ꯆꯠꯂꯣ, ꯑꯩ ꯂꯥꯛꯄ ꯉꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯍꯟꯈꯤ꯫ ꯀꯦꯊꯔꯤꯟ ꯇꯦꯗꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯀꯞꯂꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯦꯅꯥ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯈꯪꯉꯦ ꯑꯉꯥꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯈꯪꯂꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤ꯫ ꯁꯦꯕꯦꯁꯇꯤꯌꯥꯟ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯑꯔꯥꯟꯕꯅꯤ ꯈꯜꯂꯗꯨꯅ ꯎꯃꯪꯗ ꯂꯥꯛꯇꯨꯅ ꯀꯞꯈꯤ꯫ ꯑꯦꯒꯅꯤꯁꯁꯨ ꯀꯞꯈꯤ꯫ ꯀꯦꯊꯔꯤꯟꯅ ꯑꯩ ꯃꯤꯅꯤꯠ 10ꯃꯨꯛ ꯇꯨꯝꯈ꯭ꯔꯦ꯫ ꯑꯩꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯁꯣꯔ ꯍꯣꯜꯂꯝꯗ꯭ꯔꯦ꯫ ꯗꯣꯛꯇꯔꯅ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯣ? ꯀꯦꯊꯔꯤꯟꯅ ꯑꯦꯅꯥ ꯆꯪꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩ ꯆꯞ ꯆꯥꯕ ꯃꯇꯝꯗꯤ ꯈꯪꯗ꯭ꯔꯦ, ꯄꯨꯡ 5ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯑꯗꯨꯅ ꯆꯞ ꯆꯥꯕ ꯃꯇꯝ ꯈꯪꯍꯧꯗꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯗꯣꯛꯇꯔꯗꯨꯅ ꯑꯩ ꯉꯛꯏ, ꯅꯪꯅ ꯇꯨꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗꯒꯤ ꯍꯦꯟꯅ ꯀꯨꯏꯅ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯪꯂꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯈꯥꯝꯍꯠꯄ ꯂꯩ꯫ ꯀꯦꯊꯔꯤꯟꯅ ꯋꯥꯇꯔꯐꯣꯜꯗꯒꯤ ꯇꯥꯕꯒꯤꯅꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯗꯨ ꯃꯃꯥꯡꯗꯗꯤ ꯂꯩꯈꯤꯗꯦ꯫ ꯀꯦꯊꯔꯤꯟꯅ ꯈꯔ ꯁꯥꯎꯔꯞꯅ ꯀꯟꯅ ꯑꯉꯥꯡ ꯑꯗꯨ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯈꯥꯝꯍꯠꯄꯗꯨ ꯋꯥꯇꯔꯐꯣꯜꯗꯒꯤ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯗꯣꯛꯇꯔꯅꯗꯤ ꯃꯗꯨ ꯋꯥꯇꯔꯐꯣꯜꯗꯒꯤ ꯇꯥꯕ ꯅꯠꯇꯦ ꯍꯥꯏ꯫ ꯀꯦꯊꯔꯤꯟꯅ ꯗꯣꯛꯇꯔ ꯃꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛ ꯋꯥꯁꯛꯄ ꯉꯝꯒꯗ꯭ꯔꯥ? ꯗꯣꯛꯇꯔ ꯃꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫
ꯀꯦꯊꯔꯤꯟꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯗꯨ ꯁꯤꯕ ꯃꯇꯝꯗ ꯑꯋꯥꯕ ꯑꯃꯠꯇ ꯐꯪꯈꯤꯗꯕ꯭ꯔꯥ? ꯑꯁꯨꯝꯅ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯁꯦꯕꯦꯁꯇꯤꯌꯥꯟ ꯆꯪꯂꯛꯏ꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨ ꯍꯥꯠꯄꯅꯤ, ꯃꯍꯥꯛꯅ ꯍꯥꯠꯄꯅꯤ ꯑꯉꯥꯡ ꯑꯗꯨ, ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯃꯣꯟ ꯅꯝꯁꯟꯈꯤ, ꯑꯗꯨꯒ ꯑꯩꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯐꯥꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯂꯦꯛꯖꯦꯟꯗꯔꯕꯨꯁꯨ ꯍꯥꯠꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯕꯣꯔꯤꯁ ꯂꯦꯁꯇꯔꯕꯨꯁꯨ ꯃꯍꯥꯛꯅ ꯍꯥꯠꯈꯤ꯫ ꯃꯍꯥꯛꯅ ꯆꯥꯅꯅꯕ ꯃꯨꯁꯔꯨꯝꯗ ꯍꯨ ꯍꯥꯞꯆꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯀꯦꯊꯔꯤꯟ ꯃꯥꯏꯊꯣꯡꯗ ꯀꯔꯤꯁꯨ ꯇꯥꯗꯅ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯁꯦꯕꯦꯁꯇꯤꯌꯥꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯃꯈꯥ ꯇꯥꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯩꯅ ꯈꯜꯂꯨꯕꯅꯤ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯍꯥꯏꯅ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯣꯔ ꯍꯣꯜꯍꯟꯗ꯭ꯔꯦ, ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯦ, ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯣꯊꯥꯍꯟꯗ꯭ꯔꯦ꯫ ꯃꯍꯥꯛꯁꯦ ꯂꯩꯅꯥ ꯑꯃꯅꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯃꯤꯁꯦꯁ ꯀꯦꯊꯔꯤꯟ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯦ? ꯀꯦꯊꯔꯤꯟ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕ ꯀꯔꯤꯁꯨ ꯎꯠꯇꯅ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯁꯦꯕꯦꯁꯇꯤꯌꯥꯟ ꯁꯥꯎꯅ ꯀꯦꯊꯔꯤꯟ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯒ ꯗꯣꯛꯇꯔꯗꯨꯅ ꯐꯥꯗꯨꯅ ꯈꯥꯝꯃꯤ꯫ ꯀꯦꯊꯔꯤꯟꯅ, ꯑꯦꯅꯥ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯧꯕꯅꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯏ ꯑꯦꯅꯥꯅ ꯃꯨꯁꯔꯨꯝ ꯍꯦꯛꯏ ꯍꯥꯏꯕ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯦꯅꯥꯒꯤ ꯃꯇꯨꯡ ꯏꯜꯂꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯎ ꯃꯔꯛꯇ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯝꯈꯤ ꯑꯩꯒꯤ ꯏꯀꯨꯕꯣꯛꯅ꯫ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯉꯣꯟꯗ ꯐꯨꯈꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯦꯅꯥꯅ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯀꯦꯊꯔꯤꯟ ꯀꯞꯄꯤ꯫ ꯑꯦꯅꯥꯗꯤ ꯏꯉꯛ-ꯉꯛꯏ ꯍꯥꯏꯅꯔꯤꯕ ꯋꯥꯁꯤꯡꯗꯨ ꯇꯥꯕ ꯃꯇꯝꯗ, ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯈꯤ꯫ ꯑꯦꯅꯥ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯖꯗꯦ꯫ ꯃꯈꯣꯏ ꯃꯔꯤꯗ ꯑꯃꯨꯛ ꯌꯦꯡ, ꯁꯦꯕꯦꯁꯇꯤꯌꯥꯟꯗ ꯑꯃꯨꯛ ꯌꯦꯡ, ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ, ꯁꯦꯕꯦꯁꯇꯤꯌꯥꯟ ꯑꯃꯁꯨꯡ ꯑꯦꯅꯥ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯤꯡꯗ ꯍꯥꯞꯇꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤ꯫ ꯑꯦꯒꯅꯤꯁꯁꯨ ꯃꯁꯨ ꯅꯨꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯦ꯫ ꯀꯦꯊꯔꯤꯟ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯦ꯫ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯌꯥꯝ, ꯐꯤꯂꯝ ꯑꯁꯤ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗꯒꯤꯗꯤ ꯐꯤꯂꯝ ꯑꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯌꯦꯡꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯜꯂꯤ꯫ ꯑꯗꯣ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯊꯟꯇ ꯌꯦꯡꯕꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯐꯤꯂꯝ ꯑꯁꯤ ꯑꯩꯈꯣꯏ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯅꯗꯕꯤꯗꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯈꯤ꯫ ꯑꯗꯣ ꯃꯌꯥꯝ, ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ꯫ ꯑꯗꯣ ꯐꯤꯂꯝ ꯑꯁꯤꯅ ꯄꯤꯅꯤꯡꯂꯤꯕ ꯃꯦꯁꯦꯖꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯕꯤꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯃꯥꯏꯀꯩ ꯄꯥꯡꯕꯤꯔꯛꯑꯣ꯫ ꯆꯦꯅꯦꯜ ꯃꯃꯤꯡꯁꯤꯡꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯗ, ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣꯅꯦ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯗꯣ꯫ ꯑꯩ ꯆꯦꯅꯦꯜ ꯃꯃꯤꯡꯁꯤꯡꯗꯣ ꯁꯔꯆ ꯇꯧꯖꯔꯒ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯖꯔꯛꯀꯦ꯫